Yambo, tabro, hogaloba. Howji folk tumdana adum lairisi kaygino. Ay lai hogalo. Tumlamba nupa adu mikap khangthok thoklaktuna yenglai. Magi hek mangda matam kuina mangluraba thawai aduna leptuna leirambadu ubada harauna kaurai. Lanchen bana Thoi thoi, nang na han gai kai chatluge. Lingjel nokfe tauna. Ay kaisu satena yambungi nakta lolaga dum lay. Lanchen ba lingjel gi khut adu paiduna. Matung amuhana nangi yambungbu thadokduna chatlanuko. Lingjel chatlaroi haibagum makok tu hairei. Lanchen ba wadu makata na hairei. Kone moina aise ngaure na ne thonglon silaga ka sida adum thamliba. Nang thiba jatke hairusune yahadrise moise yam phate ko. Lingjel nungsina Lanchen bagi mamaida magi makhutna nanbiduna. Yambo, nang aise yam nungsibra. Kari wahi haiduna nangna thajagadabano haibududi yambung khangdre. Nangbu nungsibagi changdene posak amaga changdamnabasu ngamlaroye. Aduk haknasu nungsikhino yambung wanabane. Phare ai chatlage. Yambo kuina leiba yararoi ai. Lanchen ba lingjel gi khut adu chena paiduna. Yaro nang chatkiba yaro. Nang chatkradine ai yang wayeba. Thoi thoi nang ai wahan ganuba. Lanchen bana hairiba wa adu takhidre. Nupi adu lanchen bana pairiba khut adu satoktuna. Ka gi thong adu hangduna chatkre. Lanchen ba lingjel bu tanage khanna haugatpani. Adubu makongda karino amana phabadauna tauribadu ubada pendana laurai. Aibu pungano, aibu thado, ma chatki daure, ai ma khamge. Noi nai upulibase kaigino, ai ngaudiye. Lanchen bana kanna laurakpaduda mairabadu thuna. Lanchen bagi kada changlai. Lanchen bana kaptuna leirambadu ubada hanglai. Mairabana kaidoroge na. Lanchen ba mairabada onsinduna mabu puliba yot aduda thinduna hairei. Aigi khongda pulibase thado, ai ma tanage, ma chatkre. Kanano chatkribase, kanano nanga tanaduse. Aigi thoi thoi ne, hauji laame. Aibu kayam nungsige hanglame, aduga chatlage hairaga chatkre. Mairaba Lanchen bana guli charaga tumkhibaduda mamangda lingjel uramnani khanduna tapna themduna hairei. Arke maramokone kapkono nasado waraniba. Nang tumladine ma soidra lake haireba tumna batawro. Nang tumdradi mala roiba saudana. Lanchen ba mairabada yengduna. Nanga toksinari do khangi ai tumningde tummoi. Nang tumdradi mala o haiba yaroiba se tumna batawseba. Lanchen ba mamituna mairabada paina yenglaga kanna laurai. Noi toksinari do ai khangi guli charadi mala kani hairaga laksu lakte noi yam phattaba mi ngaktane thokro aigi kadagi. Mairaba machinda tapna murum soli. Angaw nang sinabadane aikhoise aikhoi oidrabane. Nungsibada ngawrabu nakoktudane utu ama tharadi lap ngakta paithorokani. Lanchen ba mairabana murum sonbaduda. Kaino nanga tumina solida ai kokta una thongge hai natro. Yam thuna thokchakhogo ai oina nangi na koktane yona thomoksani. Mairaba mamilau thoktuna ngawro fo mana je singine. Last ngoksin na boiramdana. Tomtil magi kada thaina lingjel ga makhoi ani kapmina kiwa photo adu yengduna machinda tapna soli. Tomtinna Nangi dama ayama leiri haise. Nang kaurabro kaigi aigi inakta laktabana. Ai nangbu uraktaba koire nuwairi bolingjel. Mamitagi mapi adu chenthaраktuna photo adu da tasinkre. Tomtil tarakliba mapi adu taithoktuna pangdaba oiduna nafamda nungsi fongdokidabane. Thauna leitaba amagum nangidama miyam mangda songthoktuna nangidama ai leiri haibase utkitre ai budi warauganuko.
Gari adu sumangda thaujilaktuna khamlaga luhenba imungda changlai. Mama Sanaraidu mayai kada famduna machabu halakpa ngairambani. Machana changlakpadu ubada Sanaraina hanglai. Sanaraina kaino asuk thenglaisina. Luhenba mamagi nakta famthaduna sorama sangno hondoktuna. Aikoi hospital Mapudugi mayumda chalubani. Kaidobagya aina join tawba numitagi sar lanjenbado problem ama thokpadagi masada ka hena stress laikiduna haujikti wakhal tadraba mi amagum leire adugi mala yengnaba maga unarubani kai problem thokliba sar gi machal amana haibada sardo masana yadana khudong chadabadagi nupi ama chelubajani ada Mana nungsijabi nupi amasu laiba male. Mana nupiduda malande fana hairasu nupi chelurabane. Nupiduna sardagi lapthokpajane. Chenba numit adugi nungdangda nupidu thiba khangdana mangkhre. Adagi sardo nupi adugi wakhalda japyungna lepkhibana ataigi wakhal mangonda changre. Nupidudangne mana khanglibase. Ataidi masa amta khangre. Sanarai nungaitana onthokna nungaiteda nupi adubu kadaida leibajano adu khangladi nahana ngawbudo farani masakadi uraktro photo daga urakte da photo ga mamingdi khanglai magi mingdubu oh lingjel haiba luhen bagi waduda maningda coffee cup ama paiduna lepliba nupi adu khanghaude Makutta pairiba cup adu makhada takre. Cup takhibagi khonjel aduda luhenba amadi Sanaraidu nupi aduda pulap yenglai. Lot ke yauna lot pani laptop ke khana masana laptop pani. Nupa magi mangda amu hanna leplaroi khana masak sungkhang khangna daba nupa magi yumduda aya balauduna saidangbi oiduna leibani. Lingjel mama macha aniduna yengsilakbaduda pakhatna aido soikhibani Sanaraina soikhredi soikhredana icha sidie luhen bana icha nang nasado kaishu tawdre ko tawdre dada wadu hairaga makhada tariba akaiba kap adu tapna khungatli luhen bana kaigi thabak tawrino potharaga leibe yadro Sanaraina aina longi haiba phawba yade mana longena lingjel akaiba likli adu laukhatuna sikhak lon babu kaisu wadeda aisi hundok lukhige makhongdu thangduna yum adugi maningda lakli dustbin adugi mapada leptuna makhutta pairiba akaiba likli aduda yenglaga mitludagi pirang sinthana machinda tapna soli machet tana kaikhraba pot amana samjinba yadabagum machet tana thugai pikraba aigi thamoisu samjinba yararoi ngami haiduna aigi nungsibabu sanakhibane nangna phana warabasu nangi mangda amuk hanna leplaroi warawe waraba thamoi asina yambu nangbudi warawi Laiminari nina tawrido wa ama faw ngangnade tumin nani lairibado asumna laibadi yaroi khana nupi adu wa nganglai Elinana nangi oiningli haiduna migi awaba khangdana tawruba thabaktuna haujikti nangi su oiba phangre kari kanarese tuminna unglaga phamramba nupi adusu wa ngangliba nupi aduda haifetang yenglaga aisu mana sigi film se lakani haibadudi khangdabani mara lejaraba angang adusu haujikti mafam khangdana mangkhredana nungairamani nangdi aigi lambi de yetpagini mangni laga mangsanu na made ai ke shuhande Elina mamit adu pairap yenglaga nupi gi awabadine nupi dana khangi hainabani nangdi na sagi napal da wangkhrabani na thamoi kai mi amagi awabase khanglam maroine kai ginoba nangna aigi mai kai lepad hairaga kai shule tabi angang adu gi hakanda adu nganglisi kai ginoba
Elina phamlambadagi haugatuna sauna hairei Phatabinagi misangdine ai changningdiye dinaba phawkire Lucy su sauna hairei phare kirade dinarese aige wakhal chanada binaga tinado sharukne dinarese Elina usitana noklaga phare aina haiba ngamdabani hawjiti nangna hairabanina nangsu ay ama tinarmi haise kaawra aisu kaawrage wadu hairamlaga Elina ka adudagi thokre Lucy su chatkriba Elina da sauna yengli phone gi ring aduna leptabi khinglakpa aduda gari thoramba nupa adu matai oirapna gari du khamduna lakliba call adu paikhatli luhen bana hello phone tawreiba nupi aduna Dr. Luhen babu yobira abo yauroktore Merina yumda oina haijin biraklo ai lanchen bagi yumda oina ngaijaram lage hoi phani doctor call adu kaklaga gari du thawraktuna lanchen bagi yumda lakle mafam du yobaga Luhen ba gari du khamduna main door leiba adomda lai Mary su mabu ngaiduna leirami Merina changlasira Luhen bana hoi makoi ani yum adugi manungda changlai kamal room aduda mayam pula phamliba adomda oina lai makoi ani changlakpadu ubada leimana icha yori edana Luhen bana hoi masi leimana aigi chase hadi phani koi bungo phani masi sargi sidi araibanida wakhal da sum khanjilaga leibasida tawribane tapna tapna mau fajana loinabiyo pijagadaba guli singado changaina pijabiradi hanagi punsida soidana hanjalakani dipakna nakhoyani na tawduna aigi chase amukta di fana ba yengbiro handa mukti Merina oina khumlai babu nacha leiri basidi aigi marupu soidana phahangani Luhen bana adoi masi sargi manakta amta changningi Sayana yani aiga chase Saya Mary Luhen ba makoi ahum lingjel na hana leiramba ka aduda changlai ka aduda leiriba posing adu mafam chana amata leitre loina chakhairagani leiribadu kachin oirapna mamaidu maku anida opsinduna phamliba nupa adugi manakta changlai Luhen ba tapna famtharaktuna nokfe tawna wadu ngangba hawi Luhen bana hai sir nungairiba mamai upsilaga phamlamba nupa adu mamai du haigatuna wa nganglakliba nupa aduda yenglai kuide yenglamba adu phat amu hanagi matagum mamai upsinduna laikre Luhen bana aise sir na nongma phone tawraga sir gi hospital da pubinanaba hairambane kaurabo lanchen ba handa muksu wa ama faw hairakte Mary su lanchen bagi nakanda phamtharakduna lanchen bagi khota haifet paiduna Merina chenba nang aibu ningsing drabra nongmata nangi nanakta lakpide haina waraubodo hojikti ai lae nang aibu kauraroidro handa mukti lanchen ba sauna magi makhutta pairakliba Mary gi makhut adu kanthokduna yam sauna hairei kaigino aigi ayaba yauduna aigi sathing leino sakhangna daba noina tap tap paiba yaba miro aise ha Merina ai khangdrabo nang khangde ai noi kanamta khangde yam thuna kas nei thokro Sayana yambo nang ise Mary bu kaurabo nangi angang oiringai gi maruptune lanchen ba phamlambadagi haugatuna sauna laurai kayar han hai hai bana ai noi kanamta khangde haise kaigino noina igi nakta laga noi khangba haina adum hanglise kaigino Saya mapi ira chena yambo nang ai su khangdrabo khangde amta khangde yam thuna igi ka dagi thokro ai ga hakta ingna chingna leijage Mary na wa haigi tawrakpada Luhen bana hairanu haina makhutna sign tawrai wari saba yararoi khana ahumdu lanchen bada amuktang yenglamlaga ka adudagi thokre thokriba ahum aduda yenglaga lanchen ba usitana nokli Saya magi kada changlakduna pene kapli
Kapna kapna machindasu wa kaya hairei. Lingjel, nang kaida leige. Yum masida halo. Aikoi, yambungi matausi yeng bangamtre. Yum masida aina lengdana leramlabadi. Nahaksu, yum masida gi chatam loiko. Table mathakta lairiba phone gi ring adu khinglakpaduda saya adu mapidu taithokduna lakliba call adu paikhatli. Halo. Poirei saya gi khonjel adu de khangle kaplure haiba. Kaigino mu kapliduna. Kapte de kaiso. Wagalotana angang ne fudara kaningasi. Kaigino hairo kaplido. Kappa tokluraba nupi adu amo sut tawduna hairei. Da poirei Lingjel kaida leramgani. Aikoi yambungi matause yeng bangamtre. Aikoi su thiba yabadi thiri. Adubu phangba kauba leitre. Chaksu da mairabana tawraga pijadradi chaw haiba yade. Aikoi changluragana masak khangdena heta tanthore. Punsigi kaudaubusu nate. Maina tapna tapna ningsinglakani. Kaisu khaluno kapladine nasakto hena thijalani imagi mangau nangbo. Saya poiregi akon bagi waduda taning de cho adumai harakan ai ikai horo nanai thamjare ko. Poireina call adu kakhibaga saya manakongdudagi phone adu lauthokduna machinda tapna soli. Lingjel, nang yum asida soidana halakko ko. Sesi, nang bu halak pangai duini. Ai chalageba thenge aina natradi chak chaw haiba yadabani. Mairabana phone adu da onsinduna hairakpani. Elina na moi mungi mim ta khangdraba. Mairaba sorama hondoktuna Khangdra male. Poire ekhweni natana hainabam tayade. Onthokpata sa haidune phare chatlu thengkhrani. Phone thamlamdai aduda Mairaba karanama kapsilai. Angau maru ma senaringaida ituje mina umun khini ko. Ho mulhaloye kaisu aikhoidi da chaw Mairabagi nupini haidana na maya mangda lauthoklabani. Adugumbamsu laiboire. Fare thamai ko. Fajana chalo yum halakpa call tawro ko. Hoi. Phone du kaktuna khongrau pocket adu da hapchinduna sumang da khamliba gari adu thauduna chatkhre. Numidangi matamni Lingjel magi kagi thongnau adudagi nongdol thakta thokliba thajamabu mitkuptana yengli yengna machinda choirol kaya sulolai. Mama, Baba, noyani bo nachagi waraba itause yeng bangamlibra. Noyani na ichagi damba haida ngasi phawba lepiram labati. Ngasi aina wari pase waram loiko. Ayam wari baba. Nachabu noygi nakta lausin biro. Athoy ayeng tanaraba. Ngasi gi samasa sida. Nacha hingningdre baba. Khamba yade mitludagi pirang maso tapna sintharai. Yambu, nangsu aiga thengnarubana. Miyamga wakhal manadraba amagum hingli. Aisa yam phatte ko. Yambu, nangbusu yam wahale. Adubu, ai nangi nanaktadi amuk hana laglaroi ki. Tararoi uraroi kana laptop na si fawa. Nangi nangsibagi magulasi kan man kibada. Ngasidi yambungi waraba wari kiyada. Ay tare. Tarakliba mapi adu makhutna taithokduna waraurup tawba khonjelda amuk hairei. Nungsiroi khanba aibo nangna namduna pharaga nungsihanbani. Amukna nangbu nungsikre khanglakpa asida aibu inthokpa. Nangna phana warabasu ai mai leiduna hana yenglaklaroi. Waro nangsu aigumna khanglo. Nungsibagi maicha asumna wabra haibado. Hairanu amohana nangbu nungsiyu haina. Ai pamdre nungsiba haiba asida aibu saina masing khangdana pire. Luhenba kitchen da ising lawba lakpani. Lingjel gi kagi thong adu hangdoktuna leibaduda
ꯂꯤꯡꯖꯦꯜꯗꯨ ꯂꯩꯇ꯭ꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯊꯤꯡꯖꯤꯟꯕꯤꯔꯝꯃꯤ꯫ ꯄꯨꯡ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ, ꯅꯨꯃꯤꯠ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ, ꯊꯥ ꯑꯃ ꯑꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤ ꯐꯥꯎꯕ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯨꯍꯦꯟꯕꯗꯨ ꯃꯇꯣꯝꯇ ꯂꯟꯆꯦꯟꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯣꯏꯅ ꯌꯦꯡꯕꯗ ꯂꯟꯆꯦꯟꯕ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯗꯁꯨ ꯂꯟꯆꯦꯟꯕ ꯂꯩꯔꯝꯗꯦ꯫ ꯂꯟꯆꯦꯟꯕꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯂꯤꯡꯖꯦꯜꯒꯤ ꯐ꯭ꯔꯦꯝ ꯆꯟꯕ ꯐꯣꯇꯣ ꯑꯗꯨ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯃꯈꯥꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯅꯤꯡꯗꯒꯤ ꯈꯨꯠ ꯑꯃꯅ ꯐꯠ ꯃꯨꯟꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕ ꯈꯪꯂꯞ ꯇꯧꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯂꯟꯆꯦꯟꯕ ꯃꯃꯤꯠꯇꯨ ꯁꯨꯛꯅ ꯂꯨꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯄꯣꯠꯇ ꯇꯞ ꯇꯞ ꯄꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯥ? ꯁꯔ, ꯑꯩꯗꯣ ꯂꯟꯆꯦꯟꯕꯅ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯂꯨꯍꯦꯟꯕ ꯂꯟꯆꯦꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯎꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯂꯨꯍꯦꯟꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯐꯅ ꯍꯩꯔꯕꯁꯨ ꯉꯥꯎꯗꯕ ꯃꯤ ꯂꯥꯌꯦꯡꯕ ꯂꯨꯕꯅꯤ꯫ ꯑꯩꯅ ꯉꯥꯎꯔꯤꯕ ꯈꯣꯡꯍꯥꯎ ꯑꯁꯦ ꯃꯥꯂꯦꯝꯒꯤ ꯐꯥꯎꯔꯕ ꯗꯣꯛꯇꯔ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯐꯒꯗꯕ ꯅꯠꯇꯦ꯫ ꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯇꯅ ꯌꯦꯡꯂꯒ ꯐꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯕꯗꯗ ꯉꯥꯎꯔꯕ ꯊꯃꯣꯏ ꯑꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕꯅꯤ꯫ ꯈꯣꯏꯗꯥꯖꯔꯨꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯍꯟꯕꯅꯤ꯫ ꯄꯥꯝꯖꯔꯨꯕꯒꯤꯗꯃꯛ ꯑꯉꯥꯎꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤꯗꯃꯛ, ꯅꯪꯒꯤꯗꯃꯛ꯫ ꯂꯟꯆꯦꯟꯕ ꯂꯨꯍꯦꯟꯕꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯥꯎꯔꯤꯕꯒꯤ ꯃꯔꯝ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ? ꯁꯔꯅ ꯍꯥꯏꯕꯤꯕ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯈꯪꯖꯅꯤꯡꯉꯤ꯫ ꯂꯟꯆꯦꯟꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯨꯍꯦꯟꯕꯗ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯨꯍꯦꯟꯕꯁꯨ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯗꯨ ꯈꯪꯕꯅ ꯑꯅꯤꯗꯨ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯟꯆꯦꯟꯕ ꯔꯣꯂꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯪꯂꯝꯒꯅꯤ ꯈꯜꯂꯦ꯫ ꯂꯨꯍꯦꯟꯕꯁꯨ ꯈꯪꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯦꯟꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯕꯕꯥꯒꯤ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯎꯔꯝꯅ ꯍꯦꯟꯈꯤꯕꯅ ꯃꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯦ ꯇꯥꯕꯗ ꯃꯥ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯅꯤ꯫ ꯂꯨꯍꯦꯟꯕ ꯋꯥ ꯃꯔꯛ ꯊꯠꯂꯛꯇꯦ꯫ ꯂꯟꯆꯦꯟꯕꯅ ꯉꯥꯡꯂꯤꯗꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ꯫ ꯂꯟꯆꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯗꯤ ꯑꯩꯕꯨ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯅꯝꯗꯅ ꯅꯨꯡꯁꯤꯍꯟꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯝꯗꯅꯁꯨ ꯅꯨꯡꯁꯤꯍꯜꯂꯒ ꯃꯥꯕꯨ ꯑꯃꯨꯛ ꯃꯤꯔꯥꯏꯔꯦ ꯈꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯁꯥꯔꯅ ꯊꯤꯔꯨꯗ꯭ꯔꯕ? ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯊꯤꯅꯤꯡꯉꯤ꯫ ꯑꯩꯅ ꯅꯣꯔꯃꯦꯜ ꯇꯥꯅ ꯃꯥꯕꯨ ꯊꯤꯔꯨꯕꯗ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯨꯍꯣꯡꯂꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩ ꯃꯥ ꯅꯠꯇꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯑꯩ ꯉꯥꯎꯁꯤꯟꯅꯕꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕꯅꯤ꯫ ꯁꯔꯅ ꯄꯥꯕꯨꯡ ꯍꯣꯏꯗ ꯐꯖꯅ ꯍꯥꯏꯔꯒ ꯍꯣꯡꯗꯕꯗꯤ? ꯂꯟꯆꯦꯟꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯏꯖꯠ ꯍꯥꯏꯕꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ꯫ ꯑꯩꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯂꯁꯤ ꯇꯛꯂꯛꯄꯗ ꯑꯩꯅ ꯌꯥꯗꯅ ꯆꯦꯜꯂꯨꯕ ꯑꯣꯏꯔꯕꯁꯨ ꯏꯖꯠꯀꯤ ꯋꯥꯐꯝ ꯂꯥꯛꯄꯗ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯨꯍꯣꯡꯂꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯌꯦꯠꯂꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯁꯥꯔ?
asuk nungsibi mana aibu thadokduna chatkhrabanina karibudi tawdore punsi se angawbagi mingtholda hingba tabane Luhenba lancenbagi mataududa yam nungaitana sir lancenbana isa se fresh hoinaba aibu mapal fawda puthokbigera hoi sir chaluse makoi ani room adudagi tholaktuna makhada kumtharai